mayam ngasi muk channel sina Hollywood web series Viking gi episode 60 edu pudun lakjare mamang gi episode sing du yengbidaba yawragadi soidana yengbiu wari si mapung phana bab tanabagi damak haijabani aikoina mamang gi episode gi khangkhre Floki na santi oina lairunaba laksaba lam aduda laman khumnaba amadi hana sunabagi thabase mo hawduna Floki na sagatsagiba asadu pungkai kaiduna Ishorgi mingda mahaki thawai asi kathoklage haiduna mayamda lauthokhrabani Ketagat lomdana Regnal gi machasingi marakta thengnaribe lanpham adu masa masagi misingbu hana sunaba mayama thoktuna Aibar hoina mai pakhrabani lanpham sida Herald na su manaw no pa Abdul bu hatkre aduga Lagatha na su asteroid pu pamda hatkre Turbi amadi Bokagi machanu pa ahan Gurdumbu su bisakna hatkre Bion hoina Aibaru mai thiba piba ngamnabagi damak yam kan honarabasu France tagi Rolona Aibarga bisakagi mateng pangnabagi damak lanmi kaya ma tharakhibana Bion hoi Lagatha hoise Ketikat tagi chen khinaba thaurang tawkhrabani Madugi makha episode 60 asigi ahanba sin asida Aibar hoi Herald hoi gi sindagi hore sinsida ikoina huji uribasi Aibar hoi si makogi lanmi mayam si puduna Ketikat ki city sida changjalagle Aibar su city si ubada yam harawramni adubu mama hatkiba Lagatha budi laman khumbang ngamhogdabadagi ka hena apen ba habdudi oidri Aibar na huji magi sakon gari asi Ketikat ki hana mafam sida leiramliba praja sing asigi marakta thawjalagle aduga Aibar na mayam sida mafam sigi aigi nungsirba praja mayam aini Regnal gi machanu pa soinairaba Aibar haibadu aduga ngasidagi aina nakhoi mayam gi amadi lamdam asigi ningthau oirabani haidona lauthokre praja mayam asina su phamthaduna Ketikat ki anauba ningthau oina oiriba Aibar da bebharam utkare masiregi senji hongkiduna Ketikat ki singasana leriba mafam sida lagle masida Aibar na anauba ningthau ama oibagi damak mayam si party tawduna leiri aduga mamangda amukta tawgitriba Aibar na mafam si ningthau oirakpadagi mi phunahanbagi game kaya amasu pangthoktuna leiri Aibar su yu ngauri Ketikat ki singasana sida mayung hanjalli hojik mafam si Aibar na hek paiba mikupsidagi mathong huktaba jugo chadaba se aduma haure Herald su mathwai nungaitabadagi yu pangthakta thakchanduna Ketikat city si makoina paisanba ngambagi damak city sigi mingkhaibu sonduna yu se adumak thangchalli Aibar su mahaki wan tawba si loiduna ningthau Herald gi manakta phamtharakle Aibar na Herald da Lagatha na aigi khutagi adumak hingnu lairikhaidi aigi pandam masi mapung phaba haibadu oidri hoi chawrba mafam sibudi aina kansanbadi ngamle adubu pukning wakhanda apenba mapo o habsi iya yadri hairakle Herald na nang madugi damak karimta khaluranu da Aibar kayam kuina moina aikoi khutagi chenba ngamgadoribana moina huji chengi hana chelabsu kadaida chengadoribana mafam khudingda aikoi gi miyosinga loina santoktona leikrabani makoi aikoi khutagi kanana kanbigadoribana nang sai haki wafam duda achumba madi yawi jaga asibudi aikoina khudum chansanbadi ngamle adubu aisu wakhalasi inung nungayo habadi yade maramdi lanpham duda aigini haina luna thamjaba miyoy kaya ama sikhre aigi inaupa Abdul su mayamba bu warona chatkre aigi nupi Asteroid su lanpham duda laikidre maga loinana aigi taibang phawdriba angang su yawkhre hairi Herald na chumna mathamoi sokna haijari ibo wafam sida Aibar na kaisu leitana adugumba kaisu leitaba waduda nangna wakhan nungaitabida leigadaba natte hairakli Herald su Aibar gi wata asira khitang saugalaktuna nangna haribidu karino hairakli Aibar na aina haibadi punsi haibasidi adu ngaktani hojiksu nangi akoiba sida yeng masak matau phajarba nupi kaya ama thengnarakpa yai hairi Aibar na sumna phongdoktuna mayam sida yengpada mana England gi York City da leiringai Ishor gi mingda bali kathokani haiduna pusalakhibi nupi maduda Aibar na minungsi pharakpadagi nupi dubu maning tamhankhraba Aibar na ngaujakhiba nupi du mafam sida ure nupi sina ngasi su Aibar da momo noktuna adumak yengduna leiramli Aibar su mahak ubada pungau ngaukhre masidagi Herald na yu ngauduna mafam sida tilleba miyam sida ai hujik mayamda wafam kharatang lauthokjage ngasi gi party asi koina lingjen manana honaduna city sibu amadi lamdam asibu khudum chansanba ngambagi damaktani aduga loina na Aibar bu mafam sigi anauba ningthau khanbagi damaktani haiduna lauthorakli Aibar na su momo nokja duna mayam sida adu orabadi aigi maharani du pusalo odana hairakli Aibar gi oiba lami kharana su hameng amada Ketikat ki maharani ni haiduna crown ama upchanduna puduna changaklaga maharani gi phampham sida thangkhatkre mayam sisu Aibar na tawriba jo asida nokpada siri Aibar na su hameng asida maharani ni haiduna bebharam usanduna mayam si noknaba kanna tawri mayam sisu wa doktuna Aibar gi mongsi yengno laikre masidagi senje hongkiduna Floki hoigi senda lakre masida Floki na mana porakhiba miyoy singsi punsanduna aruba ware ama lepnaba
ꯃꯤꯇꯤꯡ ꯀꯟꯅ ꯇꯧꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗꯨꯁꯨ ꯃꯩ ꯆꯥꯛꯇꯨꯅ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯦ꯫ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯀꯦꯇꯜ ꯐ꯭ꯂꯥꯛꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯔꯒ꯭ꯔꯤꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤ ꯑꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯁꯤꯅ ꯃꯁꯥꯅ ꯑꯗꯨꯃꯛ ꯎꯠꯆꯔꯕꯅꯤ, ꯍꯩꯅꯕꯤꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇꯅ ꯖꯪꯒꯂꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯈꯣꯏꯅ ꯌꯦꯛꯅꯔꯤꯕ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯋꯥꯈꯜ ꯂꯩꯔꯤꯕꯗꯨ ꯊꯥꯗꯣꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯅ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯣꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯁꯪꯁꯥꯔ ꯑꯁꯤꯁꯨ ꯃꯌꯣꯟ ꯍꯦꯛ ꯆꯣꯡꯕꯒ ꯑꯗꯨꯃꯛ ꯀꯪꯈ꯭ꯔꯒꯅꯤ, ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯏꯁꯣꯔꯁꯤꯡꯅꯁꯨ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯖꯥꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯕꯂꯤ ꯑꯣꯏꯅ ꯀꯠꯊꯣꯛꯄ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞ ꯑꯁꯤ ꯑꯩ ꯈꯛꯇꯅꯗꯤ ꯂꯦꯞꯂꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯅꯁꯨ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯌꯨꯠ ꯀꯧꯕꯤ ꯅꯨꯄꯤꯁꯤ ꯍꯥꯟꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯗꯤ ꯐ꯭ꯂꯣꯀꯤꯕꯨ ꯕꯂꯤ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯄ ꯑꯁꯤ ꯁꯨꯡꯄꯥ ꯄꯥꯝꯗꯦ, ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯐ꯭ꯂꯣꯀꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒ ꯅꯛꯅꯕ ꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯕꯂꯤ ꯑꯣꯏꯅ ꯀꯠꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔꯁꯤꯡꯅꯁꯨ ꯀꯔꯤꯁꯨ ꯍꯔꯥꯎꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯏꯚꯤꯟ ꯀꯧꯕ ꯅꯤꯄꯥ, ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯄꯥ ꯑꯁꯤꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯐ꯭ꯂꯣꯀꯤꯒꯤ ꯕꯂꯤꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯛꯀꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯁꯟꯗꯨꯅ ꯃꯐꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕꯗꯨ ꯏꯁꯣꯔ ꯉꯥꯛꯇ ꯂꯩꯕ, ꯂꯥꯏ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯒꯥ ꯑꯁꯤꯅ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯑꯣꯏꯔꯝꯃꯒꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯁꯣꯔꯕꯨ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤ ꯐ꯭ꯂꯣꯀꯤꯗ ꯁꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯁꯣꯔꯅ ꯀꯔꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯐ꯭ꯂꯣꯀꯤꯅꯕꯨ ꯀꯔꯤ ꯈꯪꯒꯗꯣꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏ ꯑꯣꯏꯅ ꯈꯟꯖꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯐ꯭ꯂꯣꯀꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯍꯥꯡꯕ ꯖꯒꯥ ꯉꯥꯛꯇꯅꯤ꯫ ꯑꯀꯣꯏꯕꯁꯤꯗ ꯌꯦꯡꯂꯨꯕꯗ ꯃꯩ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯀꯥꯟꯅꯗꯕ ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇꯅꯤ꯫ ꯏꯁꯣꯔꯁꯤꯡꯅ ꯇꯁꯦꯡꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯃꯇꯧꯁꯤ ꯎꯕꯗꯁꯨ ꯁꯣꯏꯗꯅ ꯅꯣꯛꯑꯝꯒꯅꯤ꯫ ꯑꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯊꯥꯗꯣꯛꯍꯟꯗꯨꯅ ꯃꯐꯝꯁꯤꯗ ꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯥꯎꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯇꯪꯈꯥꯏ ꯑꯃꯅ ꯏꯚꯤꯟ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯔꯦꯒꯠꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯤꯇꯤꯁꯤꯗ ꯖꯍꯥꯖ ꯈꯔ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯍꯦꯔꯜꯅꯁꯨ ꯃꯈꯣꯏꯒꯤ ꯕꯪꯀꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯍꯦꯔꯜꯅ ꯍꯧꯖꯤꯛ ꯖꯍꯥꯖꯁꯤꯡꯁꯤ ꯌꯦꯡꯕꯗ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯅ ꯔꯣꯂꯣꯅ ꯂꯨꯆꯤꯡꯗꯨꯅ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯁꯤꯗ ꯊꯧꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯤꯇꯤꯁꯤꯗ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯃꯨꯛꯈꯥꯏꯗꯨꯅ ꯆꯪꯖꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯥꯏꯚꯔ ꯍꯣꯏ, ꯕꯤꯁꯛ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯃ ꯑꯣꯏꯔꯤꯕ ꯔꯣꯂꯣꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯔꯣꯂꯣꯗ ꯕꯦꯚꯥꯔ ꯑꯃ ꯎꯠꯇꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣꯝꯗ ꯊꯥꯒꯠꯄ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯗꯨꯅ ꯂꯩꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯀꯀꯥꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯔꯛꯈꯤꯕꯒꯤꯗꯃꯛ ꯍꯥꯏꯔꯤ꯫ ꯔꯣꯂꯣꯅ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯁꯤ ꯃꯃꯤꯡ ꯆꯠꯄ ꯏꯅꯥꯛ ꯈꯨꯟꯕ ꯁꯤꯇꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯂꯤ꯫ ꯑꯗꯨꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯄꯥꯏꯁꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯍꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯄꯪꯕ ꯇꯥꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯔꯣꯂꯣꯒꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯗꯨꯅ ꯄꯨꯛꯆꯦꯜ ꯑꯁꯤ ꯄꯤꯛꯁꯟꯗꯨꯅ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯍꯪꯒꯠꯆꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯝꯃꯛꯄꯗꯒꯤ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯏꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯒꯤ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤꯅꯁꯨ ꯋꯥ ꯅꯣꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯅꯒꯗꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯃꯤ ꯈꯤꯇꯪ ꯎꯁꯤꯠꯇꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ, ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯠꯄꯗ ꯅꯄꯨꯟꯁꯤꯁꯤꯡꯗꯨ ꯀꯣꯟꯅꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯔꯣꯂꯣꯗ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯁꯨ ꯈꯨꯗꯣꯜ ꯈꯔ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯈꯨꯗꯣꯜ ꯑꯗꯨ ꯑꯩꯅ ꯈꯪꯅ ꯀꯣꯟꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯂꯝꯗꯝꯗꯨꯗ ꯑꯇꯣꯞꯄ ꯂꯝꯁꯤꯡꯅ ꯂꯥꯟ ꯇꯥꯁꯜꯂꯛꯂꯕꯁꯨ ꯅꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯜꯒꯤ ꯋꯥꯐꯝꯁꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯋꯥꯏ ꯂꯩꯔꯤꯉꯩꯗꯗꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯇꯤꯊꯤ ꯀꯌꯥ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯃꯁꯥꯃꯛꯀꯤ ꯃꯈꯨꯠꯅ ꯏꯁꯤꯡ ꯄꯤꯊꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯒꯤ ꯋꯥꯐꯝꯁꯤꯗ ꯑꯥꯏꯚꯔꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯕꯨ ꯕꯂꯤ ꯀꯛꯄ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯏꯚꯤꯟꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ꯫ ꯑꯌꯨꯠ ꯀꯧꯕꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ
ꯐ꯭ꯂꯣꯀꯤꯕꯨ ꯕꯂꯤ ꯀꯛꯄ ꯄꯥꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ ꯇꯪꯈꯥꯏꯁꯤꯅ ꯑꯃꯨꯛ ꯐ꯭ꯂꯣꯀꯤꯕꯨ ꯍꯥꯠꯄ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯑꯌꯨꯠꯅ ꯏꯚꯤꯟꯗ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯅꯥꯀꯟ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐ꯭ꯂꯣꯀꯤꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯑꯃꯗꯤ ꯐ꯭ꯂꯣꯀꯤꯕꯨ ꯍꯤꯡꯍꯟꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯇꯪꯈꯥꯏ ꯇꯪꯈꯥꯏꯁꯤꯡꯁꯤ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯥꯀꯟ ꯑꯅꯤꯃꯛꯁꯤꯗ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯛꯇꯤ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯏꯚꯤꯟꯅ ꯕꯣꯠ ꯑꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯕꯨ ꯊꯨꯒꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯁꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯩꯅꯅꯤ, ꯅꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯑꯅꯤꯃꯛ ꯑꯩꯗꯤ ꯑꯃꯠꯇ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯅꯪꯁꯨ ꯅꯥꯀꯟ ꯑꯃꯗ ꯌꯥꯎꯗꯕ ꯌꯥꯔꯣꯏ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥ ꯏꯚꯤꯟꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒ ꯐꯤꯔꯦꯞ ꯑꯁꯤ ꯄꯨꯟꯅ ꯃꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯌꯨꯠꯅ ꯑꯃꯨꯛ ꯃꯁꯤꯗꯤ ꯃꯁꯥꯒꯤ ꯔꯥꯏꯠꯅꯤ, ꯀꯅꯥꯝꯇ ꯏꯟꯁꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯑꯃꯨꯛ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ, ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯣꯏꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯒꯦ ꯇꯥꯔꯣ꯫ ꯅꯨꯄꯥꯁꯤꯅ ꯐ꯭ꯂꯣꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯐ꯭ꯂꯣꯀꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯚꯤꯟꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯄꯥꯁꯤꯅ ꯐ꯭ꯂꯣꯀꯤꯗ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯅꯤꯡꯗꯦ, ꯅꯪꯅ ꯏꯁꯣꯔꯗ ꯀꯠꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯄꯥꯝꯗꯦ, ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯏꯚꯤꯟꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯛꯇꯕꯗꯒꯤ ꯁꯥꯎꯅ ꯂꯩꯔꯤ꯫ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯃꯄꯥ ꯏꯚꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯒ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯒ ꯑꯩꯒꯤ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯃꯈꯣꯏꯅꯤꯁꯤꯅ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥꯁꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯁꯨ ꯃꯥꯅ ꯈꯟꯖꯔꯤꯕ ꯏꯁꯣꯔꯗ ꯀꯠꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯐ꯭ꯂꯣꯀꯤꯕꯨ ꯍꯤꯡꯍꯟꯕ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯔꯣꯂꯣ ꯍꯣꯏ ꯑꯥꯏꯚꯔ ꯍꯣꯏꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯂꯣꯅ ꯕꯤꯁꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟ ꯇꯧꯕꯒꯤ ꯄꯥꯎꯁꯤꯡ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯛꯆꯈꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯏꯁꯥ ꯑꯁꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯦ, ꯂꯥꯟꯊꯦꯡꯅꯕꯁꯨ ꯀꯌꯥ ꯉꯝꯗ꯭ꯔꯦ, ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯕꯤꯁꯛꯅ ꯀꯀꯥ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯍꯣꯏ, ꯑꯩꯁꯨ ꯂꯥꯟꯐꯝꯗꯨꯗ ꯁꯤꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯎꯕꯥꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯎꯕꯥꯗꯣ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯔꯜꯒ ꯑꯥꯏꯚꯔꯒꯗꯤ ꯎꯪꯅꯨ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯤꯗ ꯔꯣꯂꯣꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯐꯣꯡꯗꯣꯛꯏꯕ ꯋꯥꯁꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯨ ꯉꯥꯛꯇꯪ ꯎꯪꯗꯨꯅ ꯂꯩꯔꯝꯂꯒ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅꯗꯤ ꯂꯥꯟꯐꯝꯗꯨꯗ ꯍꯥꯕꯗꯨꯜꯕꯨ ꯍꯥꯠꯈ꯭ꯔꯦ, ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥꯗꯨꯕꯨ ꯑꯩꯒꯤ ꯏꯈꯨꯠꯃꯛꯁꯤꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯜꯂꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯑꯩꯅꯁꯨ ꯅꯋꯥꯏ ꯏꯌꯥꯝꯕ ꯔꯦꯒꯅꯔꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯏ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯋꯥꯐꯝꯁꯤꯅ ꯑꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯒ ꯎꯕꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯍꯣꯏ ꯍꯤꯡꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯑꯗꯨꯒ ꯕꯤꯌꯣꯟꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯁꯛꯇꯤ ꯅꯣꯛꯂꯛꯂꯤ꯫ ꯔꯣꯂꯣꯁꯨ ꯚꯥꯞ ꯇꯥꯗꯨꯅ ꯍꯣꯏꯅꯦ, ꯃꯥꯕꯨꯗꯤ ꯅꯈꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ, ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯃꯥꯕꯨ ꯇꯝꯕꯤꯔꯝꯕꯅꯤ, ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄ ꯉꯝꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯥꯏꯚꯔꯗꯤ ꯅꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯔꯝꯂꯒ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ, ꯃꯍꯥꯛꯇꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯔꯣꯂꯣꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯂꯦꯒꯔꯊꯥꯕꯨꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯍꯣꯏ ꯂꯦꯒꯔꯊꯥꯕꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯕꯤꯁꯛꯅ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗ꯭ꯔꯤ, ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯀꯦꯇꯦꯀꯠꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯊꯤꯍꯜꯂꯤꯕꯅꯤ, ꯃꯈꯣꯏꯕꯨ ꯌꯥꯝ ꯊꯨꯅ ꯐꯥꯕ ꯉꯝꯃꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯍꯣꯏ, ꯅꯣꯏꯅ ꯗꯥꯎ ꯌꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯎꯕꯥꯅ ꯂꯦꯒꯔꯊꯥꯗ ꯑꯩꯈꯣꯏ ꯍꯦꯗꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ, ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯅꯪꯕꯨꯗꯤ ꯃꯁꯛ ꯐꯖꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯎꯕꯥꯅ ꯍꯦꯗꯕꯤ ꯍꯥꯏꯔꯤꯕꯁꯤ ꯂꯦꯒꯔꯊꯥꯅ ꯍꯥꯟꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯕꯤꯌꯣꯟꯅ ꯎꯕꯥꯗ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯥꯏꯚꯔꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯐꯝꯗꯨꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯂꯥꯟꯖꯗ꯭ꯔꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ, ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯏꯖꯠ ꯄꯨꯡꯃꯥꯡ ꯃꯥꯡꯗꯨꯅ
ꯀꯩꯁꯨ ꯂꯩꯇꯕ ꯑꯥꯏꯕꯔꯒꯤ ꯃꯈꯨꯠꯇ ꯁꯤꯕꯗꯨ ꯑꯩ ꯁꯦꯡꯅ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯌꯥꯖꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯏꯃꯥ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯎꯕꯥꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯗꯣꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯣꯔꯤꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯕꯁꯨ ꯑꯥꯏꯕꯔꯅ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛ ꯍꯦꯛꯃꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯪꯂꯦꯟꯗ ꯆꯠꯄ ꯌꯥꯔꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯍꯣꯏ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯅꯤ ꯍꯥꯏꯔꯛꯂꯤ ꯍꯦꯛꯃꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯩ ꯅꯈꯣꯏꯗ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯞꯇ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯞꯁꯨ ꯅꯈꯣꯏꯕꯨ ꯃꯥꯒꯤ ꯃꯤ ꯑꯣꯏꯅ ꯊꯝꯕꯁꯨ ꯄꯥꯝꯒꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯁꯤ ꯌꯥꯎꯕ ꯇꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯡꯂꯝꯗꯒꯤ ꯃꯐꯝꯗꯨꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯕꯁꯨ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯕꯁꯤ ꯌꯥꯎꯕ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯦꯊꯜꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯔꯤ ꯍꯦꯛꯃꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯌꯥꯝꯁꯤ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯎꯕꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯅ ꯄꯤꯔꯝꯕ ꯏꯁ ꯑꯦꯡꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯨꯕ ꯌꯥꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ ꯂꯦꯀꯔꯊꯥꯅ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯌꯨꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯅꯤ ꯑꯩ ꯂꯥꯟꯐꯝ ꯀꯌꯥꯁꯤ ꯊꯦꯡꯅꯔꯛꯄꯗ ꯏꯁꯥꯁꯤ ꯆꯣꯛꯊꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯪꯂꯦꯟꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯀꯠꯇꯃꯨꯛ ꯂꯥꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯨꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯂꯣꯁꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯔꯣꯂꯣꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯀꯅꯥꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯖꯒꯥ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣꯒ ꯂꯥꯟꯃꯤ ꯑꯁꯤꯒ ꯂꯦꯒꯔꯊꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯑꯥꯏꯕꯔ ꯍꯣꯏꯗ ꯇꯥꯛꯑꯝꯗꯕꯤꯗ ꯕꯤꯌꯣꯟ ꯍꯣꯏꯕꯨ ꯎꯅꯕ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯕꯤꯌꯣꯟ ꯍꯣꯏ ꯎꯕꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯕꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯃꯥꯏꯒ꯭ꯔꯦꯠ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯑꯣꯀꯣꯟ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗ ꯇꯣꯔꯕꯤꯅ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯅꯥꯛꯇ ꯊꯝꯕꯤꯈ꯭ꯔꯦ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯣꯔꯕꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯆꯥꯛꯁꯤ ꯅꯠꯇꯦ ꯑꯩ ꯎꯕꯥꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯎꯕꯥꯒ ꯎꯅꯍꯟꯗꯦ ꯍꯥꯏꯕ ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯐꯥꯕꯤꯅꯤ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯎꯕꯥꯁꯨ ꯂꯥꯛꯂꯤ ꯎꯕꯥꯁꯨ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯣꯔꯕꯤꯗ ꯂꯥꯎꯔꯤꯕꯁꯤ ꯇꯥꯗꯨꯅ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯃꯨꯛ ꯎꯕꯥ ꯎꯖꯕꯗ ꯍꯔꯥꯎꯗꯨꯅ ꯎꯕꯥ ꯅꯣꯏꯅ ꯑꯩꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯨꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯁꯥ ꯉꯥ ꯅꯠꯇꯦ ꯍꯥꯏꯔꯤ ꯎꯕꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯥꯏꯒ꯭ꯔꯦꯠꯇ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯏꯒ꯭ꯔꯦꯠꯁꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕꯁꯨ ꯅꯣꯡꯃ ꯑꯩ ꯏꯊꯟꯇ ꯁꯣꯏꯗꯅ ꯊꯥꯗꯣꯛꯈꯤꯒꯅꯤ ꯏꯊꯟꯇ ナꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯂꯦꯒꯔꯊꯥꯒ ꯕꯤꯁꯣꯛ ꯍꯦꯛꯃꯟꯒꯁꯤ ꯂꯃꯥꯡ ꯑꯃꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯍꯦꯛꯃꯟꯗ ꯅꯪꯒꯤ ꯅꯔꯝꯗꯝ ꯑꯣꯏꯔꯤꯕ ꯏꯪꯂꯦꯟꯗ ꯑꯃꯨꯛ ꯍꯟꯕ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯍꯦꯛꯃꯟꯅ ꯍꯣꯏ ꯌꯨꯝꯗ ꯍꯟꯕ ꯑꯁꯤ ꯀꯅꯥꯅ ꯄꯥꯝꯃꯣꯏꯗꯣꯔꯤꯕꯅꯣ ꯃꯁꯤꯅ ꯏꯕꯥꯅꯤꯒꯤ ꯌꯥꯏꯐꯕꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯅꯪꯅ ꯏꯪꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯕ ꯃꯇꯨꯡ ꯅꯪꯅ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯃꯐꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯔꯆ ꯑꯗꯨꯒꯤ ꯄꯥꯁꯇꯔ ꯑꯗꯨ ꯅꯪꯅ ꯑꯣꯏꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅꯁꯨ ꯅꯉꯣꯟꯗ ꯐꯝ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯍꯦꯛꯃꯟꯅ ꯍꯣꯏ ꯅꯤꯡꯊꯧ ꯑꯦꯊꯜꯅꯁꯨ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯐꯝ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯅꯕ ꯍꯥꯏꯔꯛꯀꯅꯤ ꯏꯕꯥꯅꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯦꯡꯂꯕ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯁꯦꯟꯅꯒꯗꯧꯔꯤꯕ ꯂꯥꯏꯄꯨ ꯍꯥꯏꯕꯗꯤ ꯄꯥꯁꯇꯔ ꯑꯗꯨ ꯕꯔꯃꯆꯥꯔꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯔꯛꯀꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯦꯒꯔꯊꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯪꯁꯨ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯍꯦꯛꯃꯟꯅ ꯑꯩꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ ꯍꯦꯛꯃꯟꯅ ꯑꯁꯦꯡꯕꯅꯤ ꯂꯦꯒꯔꯊꯥ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯐꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯃꯃꯥꯡꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯌꯥꯝꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯃꯈꯣꯏꯗꯤ ꯑꯩꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯁꯣꯔꯁꯤꯡꯅꯁꯨ ꯏꯕꯥꯅꯤ ꯎꯅꯧ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯁꯤꯟꯗꯨꯅ ꯊꯝꯃꯝꯂꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯜꯂꯛꯇꯨꯅ ꯍꯦꯛꯃꯟꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯃꯐꯝꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯈ꯭ꯔꯦ ꯎꯕꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ ꯕꯤꯌꯣꯟ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏꯅꯁꯨ ꯂꯥꯛꯂꯤꯕꯁꯤ ꯔꯣꯂꯣꯅꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯔꯣꯂꯣꯁꯨ ꯁꯒꯣꯜꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ
matam kuina unarudraba legatha hoi bion hoida munna yengdun laikre masidagi sinche mu hongkhiduna wesek lomda mu lakre hojik mafam sida Judith amadi Ethelstan gi macha Alfred na ningthau oikhrabanina leibak sigi achau chauba mantri mandron amadi church singi laipu achauba kayaga wa matana dun leiri Alfred na mayam sida aina ngasi mayam bu kauduna mafam sida sabha ama pangthoklibasi aigi oinadi ahanba haibadu oire aina aigi pupu ekbat amadi baba Ethelrup kumna leibak ki sasan nasi phajana tawnaba honagani hojik su aikoi leibak sida awanglangi mi singna lut tawba lakpa amadi attack tawba lakpa yabagi akibadudi hojik su leiri aduna makoidagi ngakthoknabagi damak aina thaurang kaya ama paikhatnaba honari jahaz kaya sanabasu hanana phamnaiba singda yathang pikhrabani aina mafam sigi ningthau ama oina mayambu ngaksenba haibasi aigi ithawni aduga mayambu wakhal loksil lehanba haibasisu aigi ithawni aduna mayambu budhi loksing chawnaba amadi wakhal loksing henkatnaba achau macha nupi angang khaktana lairik laisu phajana tambinabagi damak mayamdasu haijari hairakli Alfred ki wafam si tabada mayam sina dingaktuna yaningdabagi wahai khara phongdongnarakli masida ningthau Alfred na mu maraktat ngasi aina hairibasi aigi yathangni lamdam sigi icham chamlaba pangjarba aikoi gi praja sing asisu lairik laisu henduna chawkhatpa mi ma oinabagi damak aikhoina honabi gedabani masida church ki makok thongba phampari bani pa amana iningthau gi wafam do aikhoina yaba ngamjaroi maramdi aikhoina laisang singda hanadagi chatnaduna lakpa rule singbu iningthauna onthokpa ngambagi haksu laite iningthaudi isora thaujanbibadagi uchina china ningthau oikhibagi wani adugi smatakta aikoi church ki phamnaiba singna adomu support tawbadagi ningthaugi pham asi pakhibagi wani aduga ngasi iningthauna hairiba hanadagi aikoi laisang singda chanaraklaba niyom singbu hongto u haibiribadudi aikoi bu amadi laisang singbu ikaiba pibagi wani phana mapangan kanba ningthau oijarabasu hana chanabi sidi hongtokpa sungya yaroi hairakli mayamba Ethelredna mayam sida aigi inaupa Alfredna haijaribi mayambu amadi laisangsingbу ikaiba pibagi wafam natte hairakli mayam sinamu adu orabdi iningthauna haininglibsi karino haiduna noksanduna karemnarakli masidagi ningthau Alfredna wakhan kitang khanlaga isor haibasi aikoi mayamgini aduga aikoi mayamsisu isorgini mafamsigi laisangsingi pa laipu oiriba amadi phamnaiba singda chanabigi oina shakti khara sinai haibadi aisu khangjai adubu gyan loksing haibasidi mi khudimakta phangbagi hak adudi lei adubu wafam asi hauji aikhoina nainaduna leibagi matam adudi natre aina taba pauda aikhoiga thangnaba lam kayada awanglangi mi singna attack kaya tawgre haiba tare aduna aikhoigisu khudong thiningai oiba tanpham haibadu oire masigi damak aina aigi iyamba Ethelred pu lanmi singi senapati ohenduna lamdam chibu ngak senaba haiduna lauthokre masidagi sinji hongkhiduna Wesseski icham chamba praja kharana thabak suduna leiringai awanglangi mi singna jahaz khara thaujalakasi ukhre praja sing asisu lotuna khangjari hojik England gi lamdam sida Ragnar hogduambadagi atopa mafamda laiba awanglangi mi kaya ama lut tawnabagi damak laknaba haukhre masidagi sinche mu hongkhiduna Legathaga Rollo si wari masadu leiri Lagathana Rolloda nangna aikhoisi mafamsida lei habsi karamna khangibano haidun hangli Rollona aingondadi na khoibu thiba habsi irai laiba thabakni aikhoina nawai ningthau bokna kedagata lan ta salakpa matamduda aina luchingduna mafamsida lotkhibani Lagathana adudi nang mafamsida laklibsina karigino hairi Rollona nang amadi biyon bu kanba laklibani haikre Lagathana nang nai khoibu karamna kangadoribano hairakli Rollona aina khoibu aigi lamdam France ta puraga chakani noigi heral haribani paduna amadi Ivarna aingonda kaisu tawba ngamgadaba natte aina tawba thabakta makoina kaisu thingba ngamloi hairakli Lagathana Rollo nangna pamlibsi karino ahanbada nangi lanmi kaya ama tharaktuna aikhoibu maithi halle aduga hojikna aikhoibu amuk kanba pamni nangna khalibsi karino haba aisu yan tade hairakli biyonchu mamaga Rollo gana sanariba warisi lapna yengdo leiri Rollona Lagathada makhata aduna ngasi aina tawrakliba thabaksingsi kari maramgino haba nang sengna khanglibani Lagathana aidi nangi wakhandu kamaina khangadoriba hairakli Rollona hoi nangna su khanglibani aina nangbu matam chuppada nungsiduna lei haibasi adugi sumathakta biyonsi aigi ichani hairakli Lagathana nangi wafamdu aranmani Rollo biyonsi nangi nacha natte hairakli Rollona mu mamitta mapi irang chenduna Biyonsi aigi icha natte habasi nang aigi mitsida yengaga amutang hairu hairi makhoni na hojik chamamnaba wari ma sado leibasi biyona su singnabadagi
nakoinina yang kupna sanariba wari duna karino haiduna changsalakli laga thasu wa mata ngangamdana mamita pirang chenduna changkhri rolona bionda aina mafam sida laklibasi nakoinibu aiga punna Frankia da chanabagi damak lawba laklibani hairagli biona adudi karigino hairagli rolona khara emotional oina bionda madugi maram haibabu bion nangse aigi ichani hairagli biona kaimta thawa sadana hoi nangse aigi ipa orambasu yai aduga oiramdabasu amuk yai aina imagi puknungda yauringai nanga imaga mari mayama leirambasu yai aduga Ragnar ga leirambasu yai aigi saksisu nakoiniga manarambasu yai adubu khwaidagi maru oiribadi aigi wakhalon amadi character asini aduna aigi character asigi matung innadi mipum khudimang aibu Ragnar gi machane haina hairakani aidi nanga matam chuppada loina dunu laibasu pamde nangna Ragnar gi matung induna leirambagum aidi nangi natung inba pamde rolona masi aina hairasi nang amuktang yaragadi yeng aiga loinana Frankia da chatlasi mafamduda nangi apama khudimak phangani punsisu yam nungaina hingba ngamgani hairali biona Aibarga punkraba miyo emabu aina karamna thajagadoribano hairamlaga bionsi haugatuna chatkhre rolosu mathamoi sokna mapirang chenduna phamlaga lehori masidagi sensi hongkhiduna uba hoilaga tha hoise rolona makhoida hairu wafamsi ilhobana phagadra haiduna tanari biondi yam sauna adumak ungduna leiri ubana bionda aikoi mabu thajaba yaribara haiduna hangakli biona aidi mabu mafamsida soidana hatlagani mamangda mana aikhoida minamba thabak kaya ama tawkhrabani aigi babadasu hanjan hanjan tawkhrabani aduga haujikta noina man hairisi illa siragaina namai singdu ikaiba amata phawdraban noibo nakhoi loina sibadi loina kinaramgani adunani migi matung illa si hairisi adubu aidi sibasi karisu khande mikhapona ijat mangduna hingduna leibagi mahut lanthamda thawai thakibana saruk chama chama phai ai haujibang rolobo hatkani ma hatlakanda da aisu wakhan nungaina sigadoribani haiduna bion simhaki singjang sipaiduna uba hoina khamba si yadana thokre somdana rolona hekmanda mana mamangda tawkhiba aranba singdu kokpinaba haiduna lai khara khorambinaba tawri tanjasida bion si singjang ampaiduna yam sauna tholakle rolosu biona mabu hatpa pame khangbadagi khuru khudo kunthaduna laikre uba hoilaga thahoinadi bion bu kanna khamnaba honari biona rologi mangsamda singjang ase thamduna yam khana yengjalamlaga hatpiramdabida chatkre Rolosu maithwai nungaitan lehori lega thanasu roloda aikoi nanga punna Frankia da chatpagi wafam adu yararoi aikoi laaroi ge haikre rolona chalamdami kupsida lega thada aikoi amuhana unararoi hairamlaga sagonsi tongkhatuna chatkre masidagi sensi hongkiduna kedagatta muk lagli masida aibarna makhoigi kaga rolosi lega thahoi unaru de haba pawsi khangmadagi makhoi kadaida lotun lehori bano haidun hankalagli rolona asomdagi I kadona laklabanina aina nakhoida moina lotno leiriba mafamdo haidokpadi ai adubu masigi mangoinana aina nakhoigi mateng pangkhibagi damak dil adugi matangda wari hana sanakisi nakhoina chahi khudingi aingonda harau harauna coin kg 60,000 pigadabani aduga rongi sana kilo 2,000 maga minai 1,000 pigadabani chanaba sanga su tan chani pigadabani maman yamlaba nungsingsu kilo 300 pigadabani masiga loinana nangi lanmi chonga amasu aingonda ngak senabagi damak pigadabani aduga karigumba aingonda landarakpa matamda nakhoina mateng pangani haiduna wasakadabani hairagli aiwarna ngasi adomna haibiriba mamandudi yamna chawba yam ka henba mamanni hairagli rolona kitang saurapna aina tawgiba matengdugi masina matik chare haiduna aina khangna hairibani hairagli masidagi sinsi hongkiduna rolona lega thahogi leibhamsi tak thorakpadagi aibar hoisi makoigi lami singsiga mafam sida thaujalagli adubu lega thahoi bion hoidi mafam sida leiramdre masi ubda aibar su saawda loire mana muk lai thoraktuna yengmada wakhan chuirabi migrate asidi mafam sida uba hona langthoktuna thambiramle rolo su magi machane haina khanjaruba biona thina ngangbada natana hatki phawba torokpadagi wakhan nungaitana Frankia da mu hankre masidagi sensi hongkiduna bion hoigi sinda muk lagli masida makoi mayamsi lumduna laklaga hi thangpham lomda changsalagli bion ga ubagana yam haisingna security oina leiriba lami singsi loin hatoklaga mafam sidagi England chatkinabagi damak jahasa mahuranduna makhon mayam tongduna mafam si thadokre masidagi sensi hongkiduna Wessex tomda ung lagli
ꯃꯁꯤꯗ ꯋꯦꯁꯦꯛꯁꯀꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯑꯦꯊꯦꯜꯋꯨꯐꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯠꯅ ꯀꯃꯥꯟ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ ꯉꯥꯏꯔꯤꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯀꯌꯥꯕꯨ ꯃꯈꯣꯏꯅ ꯊꯠꯇꯨꯅ ꯍꯥꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥ ꯍꯣꯏꯕꯨ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯔꯒꯦꯠꯄꯨ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯦꯔꯜꯅ ꯃꯈꯣꯏ ꯊꯦꯡꯅꯔꯛꯇ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯍꯣꯏ ꯊꯦꯡꯅꯔꯛꯇ꯭ꯔꯦ, ꯃꯈꯣꯏ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅꯅ ꯆꯦꯟꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯊꯝꯃꯝꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯔꯒꯦꯠꯀꯤ ꯃꯀꯣꯛꯇ ꯄꯥꯛ ꯄꯥꯛ ꯊꯥꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯃꯈꯣꯏꯅ ꯃꯥꯕꯨꯗꯤ ꯄꯨꯗꯨꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯗꯨꯒꯤ ꯃꯔꯝꯅ ꯅꯨꯄꯤꯁꯤ ꯑꯉꯥꯎꯕꯤꯅꯤ, ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯕꯤꯁꯛ ꯎꯕꯗ ꯑꯥꯏꯚꯔꯅ ꯅꯪꯅꯁꯨ ꯅꯨꯄꯤꯁꯤ ꯃꯁꯛ ꯈꯪꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅꯁꯨ ꯍꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯔꯒꯦꯠꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯜꯂꯤꯕ ꯑꯁꯤ ꯕꯤꯁꯛꯅ ꯊꯥꯗꯣꯛꯄꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯕꯤꯁꯛꯇ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯏꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯂꯩꯔꯕꯅꯤ, ꯇꯥꯟꯖꯥ ꯐꯪꯉꯀꯥꯟꯗ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯁꯨ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯑꯁꯅꯨ, ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯔꯒꯦꯠꯄꯨ ꯄꯝꯗꯨꯅ ꯄꯨꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥ ꯍꯣꯏꯁꯤ ꯕꯤꯁꯣꯞ ꯍꯦꯛꯃꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤ ꯃꯆꯤ ꯑꯃꯗ ꯈꯥꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯍꯦꯛꯃꯟꯗ ꯅꯪꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨꯗꯤ ꯉꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯄꯣꯔꯛꯂꯒ ꯐꯥꯖꯟꯗꯨꯅ ꯊꯝꯍꯜꯂꯣꯏ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯂꯦꯒꯔꯊꯥ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯑꯁꯤ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯚꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯥꯏꯚꯔꯁꯤ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯉꯥꯎꯖꯕꯤ ꯅꯨꯄꯤꯁꯤ ꯆꯪꯉꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯨꯄꯤꯁꯤꯕꯨ ꯀꯧꯁꯟꯗꯨꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯅꯪ ꯂꯨꯍꯣꯡꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤ, ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯊꯟꯗ ꯂꯩꯔꯤꯕꯅꯤ, ꯏꯁꯥꯅꯁꯨ ꯏꯊꯟꯗ ꯂꯩꯕꯁꯤ ꯄꯥꯝꯖꯩ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯅꯪꯅ ꯅꯤꯡꯇꯝꯕ ꯄꯤꯊꯣꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯊꯟꯇ ꯍꯤꯡꯂꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯃꯤꯡꯅ ꯐ꯭ꯔꯦꯗꯤꯁ ꯀꯧꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯪꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯥꯏꯚꯔ, ꯅꯪꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯉꯁꯤꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯗ꯭ꯔꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁ ꯀꯧꯕꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯡꯉꯨ, ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯔꯒꯦ ꯍꯥꯏꯕꯗꯨ, ꯏꯁꯣꯔꯅꯁꯨ ꯅꯪꯕꯨ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯦꯛꯅꯕꯁꯨ ꯑꯃꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯕꯁꯨ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯋꯥꯐꯝꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯅꯤ, ꯑꯩꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯊꯥꯖꯗꯦ, ꯉꯁꯤꯗꯤ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁ ꯀꯧꯕꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯊꯥꯖꯕ ꯊꯝꯃꯨ ꯑꯥꯏꯚꯔ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯤꯔꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯩ ꯅꯪꯒꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯦꯛꯃꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯦꯒꯔꯊꯥ ꯑꯃꯗꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤ ꯁꯨꯝ ꯂꯥꯛꯄꯗ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯈꯔ ꯊꯦꯡꯅꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯕꯤꯌꯣꯟ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯗꯒꯤ ꯇꯦꯟ ꯀꯥꯞꯁꯜꯂꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯛꯃꯟꯅ ꯑꯦꯊꯦꯜꯔꯦꯠꯇ ꯑꯩꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯊꯦꯜꯔꯦꯠꯅꯁꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯗꯒꯤ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯊꯤꯡꯈ꯭ꯔꯦ꯫ ꯍꯦꯛꯃꯟꯅ ꯑꯦꯊꯦꯜꯔꯦꯠꯇ ꯑꯩ ꯏꯅꯤꯡꯊꯧ ꯑꯦꯊꯦꯜꯋꯨꯐꯀ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯠꯅ ꯑꯗꯣꯝꯅꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ, ꯉꯁꯤꯗꯤ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯝꯕ ꯑꯩꯒꯤ ꯕꯕꯥ ꯑꯦꯊꯦꯜꯋꯨꯐ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯛꯃꯟꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯍꯦꯛꯃꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯊꯦꯜꯔꯦꯠꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯦꯜꯔꯦꯠꯅ ꯂꯨꯆꯤꯡꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛꯃꯟ ꯍꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯒꯔꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯗꯤ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯁꯥꯔꯪ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯟꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯖꯒꯥ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯋꯦꯁꯦꯛꯁꯀꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯗꯤ ꯂꯦꯒꯔꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯎꯕꯗ ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯡꯁꯤ ꯇꯥꯕꯗ ꯂꯦꯒꯔꯊꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯐꯥꯖꯟꯗꯨꯅ ꯄꯣꯔꯛꯏꯕ ꯁꯥꯔꯪ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯕꯤꯌꯣꯟ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏꯁꯨ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ꯫
ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ